Akaswani Imphal, Wahengbam Rajesh na pau pajari, ahanbada marueba pau. Nonglay nungsit remal na nongchu Bengal gi mapam keda akan man nungsit yaw na nong chure, miyo yama laiki dre. Manipur nonglay nungsit remal gi sahum yaurakle, Imphal degi pai kadaba amadi pai kadaba aeroplane sing cancel tokre, amasung. Myanmar degi kuzukulay la Londona Manipur amadi Mizoram da pusilapa miyo ama NIA na fare. Bangkok Sagar gi awang thangba sarukta leramba nonglay nungsit remal awang thangba sarukta sangsilatuna Bangladesh ki Khepura dagi kha amadi kha nungchu thangba sarukta yaruktuna paktakna nong chure nonglay nungsit asina Sagar Island dagi kilometer 100 lapna awang pangna Bangladesh lansinduna nongchu Bengali samudra khongbalomda sangsilakle Nonglay nungsit asi Bangladesh ki Mongla nongchu Bengali samudra khongban oiriba Sagar Island amasung Khepura romda tapna sangsilak pa haure hari Nonglay nungsit asina maram oiduna nongchu Bengali mapam kyada nungsit yauna akan ba nong churi Nonglay nungsit asina Sagar Island ga phauna ba mapam kyada hauba upambi sing tekle NDRF ki miyo sing na lambi sing phauna ba honari Kolkata gi mafam kya ising thumjille nongchup Bengal gi Antoli gi BP bagan da leba yum ama ningkharakpadagi miyoi ama sire North 24 Parganas ki mafam kya da pungda kilometer humbudra dagi marphu pawba yangna nonglay nungsit sitli Barunhat amasung Arhas nabata leba turel mathakta saba dam sing ising leak oibagi paw phangle Med Bibaki report matungina pungda kilometer marfudra degi samatara phawba yangna nonglay nungsit asi Bangladeshi samudra khongbal nongchu Bengal amasung awang thangba Orissa romda ngarang nungtil athengbada sangsilakre nonglay nungsit asi lagliba pung khara asida pungda kilometer 135 yangna sangsilakani hairi Nonglay nungsit remal na tholakadaba khudong thiba sing mayok nabagi matangda Pradhan Mantri Narendra Modi na sabhabati oiduna ngarang Naidili da mifam ama pangthokre Mifam aduda Siri Modi na Rajya Sarkar singda pangba yaba mateng pangani haibigi thajaba pibaga loinana oiragliba phibam asi Griha Mantraloy na kupna yengsinnaba pauktak pikre Nongchu Bengal da lairiba NDRF ki team 12 amasung Orissa da team ama lairiba adugi matakta aihenba team thamnaba pauktak pikre Griha Mantri Amit Shah na su NDRF ki team singa unaduna wari sanaki Maragasta Bangladesh da miyoi lak nipan hena sapagadaba mafam singda thangdokre masida sunatana yumda yopa sasan sing cyclone shelter singda thamkre Disaster Management Bibaki Director General na hai Bangladesh ki oina apunba cyclone shelter lising nipan chamri humfu nipan hangdoktuna thamle leibag asigi oina leiriba samudra khongban gi jila 18 da khundariba miyoi singidamak maru oina center sing asi hangdokpani loinana samudra khongbal da leiriba school sing su suti thadokle Mahana makata na hai nonglay nungsit asigi yenglaga awa anataraba sing tengbang nabagidamak medical team lising machama marphu manga amasung volunteer lising nipan chatruk tharang togduna thamle Nonglay nungsit rimal na maram oiduna Manipura ngarang digi nong paktak na chure akan ba nungsit sitrabasu mafam kharada nong kana chubagi paw phangi Nonglay nungsit asigi yenglaga Imphal da pairakadaba amadi Imphal dagi paigadaba flight sing cancel tokre Imphal International Airport gi phangba paw matungina nonglay nungsit asigi yenglaga ngasi ningthokaba numita paigadaba Kolkata Imphal Kolkata Imphal Dibrugarh Imphal Shillong Imphal Shillong Imphal Agartala Imphal Silchar Imphal flight sing cancel tore hari passenger sing na mokoi khudong saba yenglaga flight ki ticket sing refund tawba natraga atopa khudong sagadaba numit amada painaba khangalakli Board of Secondary Education Manipur Bosem na loba kumsi sahigi high school living certificate examination ki fall ngasi nungthil lauktok lagani Babupara Imphal da leba board ki office ta pangthok pathoram amada parikha ki fall lauktokani thoram adu da education S ki commissioner S Gyan Prakash director L Nanda Kumar board ki chairman Akham Joy Kumar sing basaruk yagani ningsing bayai sahi esi ki March 15 digi hauraga April 9 phawa chathakiba parikha aduda punna mahiroi lising 53 romna saruk yaki Parikha aduna sarkar gi school mahiroi lising 538 aided ki lising 135 amasung private school gi mahiroi lising 38 chani marfu mathoina punna center chama yangkhai marida parikha thaki kumsi sahidigi hauna board loba matric parikha asida grade system oina chanaragani haina laukthokrabani grade system asi A1 dagi E2 phaw laigani masina maram oiduna division natraga rank lairaroi subject amada mark marfudra mathoi dagi cham phaw phangba mahiroi singda A1 piduna grade point 10 pigani mark marfu mathoi dagi marfudra phangba singna grade 2 piduna
grade A2 piduna grade 0.9 haina pigani mark umudra mathoidagi marfu phawba phangba mahiroi singna B1 piduna grade 0.8 haina pigani hari Sahitya Thawbal Rupna Sahi Khudingi Piba Ningombam Pairaba Award Kumsi Sahi Oina Thawbal Zilagi Manung Chanalaiba Tentha Khongbal Welfare Association da Piragani Hari Lupasina Topachero Madahai Hariba Mana Asi Lagliba June Manga World Environment Day Numita Kusinagani Tabiriba Pawasi Akas Bani Imphal Degini Ngamkai lana kujukulai lalon itik tawbaga mari lenana National Investigation Agency NIA na Mizoram gi mafam kya da thi humbagi thabak chathabada mioi ama phare NIA na nongmayon pham dukan ani yauna Aizol jila gi mafam kya da thi humbagi thabak chathabada mioi adu phaba ngamkibani Tijinba adu da pokhaiba yaba masak matom sing nongmai maru digital polam sing chechang kamrom phangle hari Awang nongpok barat da kujukulai lalon baga mari lenana haujik phawbada mioi ani phare hari NIA na tijinbagi matungina mioi asina Myanmar amasung Mizoram gi gangkhai paringda network semgatuna kujukulai puthok pusin tauna ba honari haibadu khangle tijinba adugi matungina Myanmar dagi pokhaiba yaba masak mathum yauna kulai sing Manipur amasung Mizoram da pusilakle haibadu khangbangamle Taret suba amasung aroiba tangkaki Lok Sabha mikagi Waikhom gi thabak khamtheng na kale tangkak asa raija taret amasung Union Territory amagi sit yangkhai taret ki damak June amada bot thadana gari tangkak asa puna mirep samapan marina lamba taunari BJP lusingba amasung Pradhan Mantri Narendra Modi Griha Mantri Amit Shah Samajwadi Party lusingba Akhilesh Yadav Congress President Malik Arjun Kharge Congress lusingba Rahul Gandhi na singbana makhoi gi mirep ki damak bot khongki Ngasi phongba pause singi maroi pause singi dama haujik Waikhom Chitradhani leire Chitradhani Thagachari Rajesh Sangai Express Manipuri edition da Maitei amasung Kuki gi Thajanadaba kokhanaba hotnari haiba Griha Mantri Amit Shah gi wafam ahan headline tawri People's Chronicle da propaganda war tawi haiba gi dama Indian Intelligence pu NSA na maral siri haina ahan headline tawri Manipur News ta sarkar gi official sing yawba police team na Molnom Khulgi thong sariba mafam haktheng na yengsin khre Molnom Khulgi village chief ta DC gi ayaba yawdana thong sadana ba khangalamle haina photo ko konana banner headline tawri Sanga Express English edition da Maitei cheng haujik kg da lupa yang khai manga pire haina ahan headline tawri naharol gi thodang da honglakli ba inga sagi khalasi thengnabada aribo wakhal losing Sizina batangai fade haiba pawma ahan lamai da phongli Imphal Free Press ta English amaga chamapan humpugi matung ngarang Guwahati da khwaidagi saba mayok na khre Assam da ahan ba oina heat wave ki alert leire haina anchor kalam da phongli Sana leibak ta Hawala channel gi khuthang da selfie na duna Manipur Mizoram na Myanmar dagi khulai leiri haiba NIA gi wafam ahan lamai da phongli Manipur Mail da Cyclone Remal namaram oiraga flight amadi train sing cancel tawgre haina ahan headline tawri Huyelan Pauda Lok Sabha mikhal loiraba matungda Manipur da ingtappa puraknaba mangjil thana honagani haiba Griha Mantri Amit Shah gi wafam ani shub headline tawri Pongna famda nan Manipuri amana mahaki factory da thabak tawbi nupi amabu famlan ge tawbagi cherak pibani haiba RPF ki wafam ahan balamai da phongli Hills Hornbill Express ta Ministry of Home Affairs na Manipur gi lalholup taret athing ba thamkiba du UAPA tribunal na ayaba pikre haina phongli Ganpyu Melda Eco Club UVS na sinduna World Biodiversity Day thorom pangthokre mahairoi singna gadai jingda u chara kaya thakre haina phongli Tamenglong Times ta chatliba numit kharani asi cyclone Remal na maram oiraga Manipur da su nungsit yawba nong chugani haina phongli Rajesh Thagachari Chitradhani aroibada maroiba paw nonglai nungsit Remal na nongchu Bengal gi mafam kya da akanma nungsit yawna nong chure mioi ama laikidre Manipur nonglai nungsit Remal gi sahum yorokle Imphal dagi paikadaba amadi pairakadaba aeroplane sing cancel tokre amasung Myanmar dagi kujukulai lalonduna Manipur amadi Mizoram da pusilapa mioi ama NIA na phare paw loijare